आकाशवाणी इम्फाल मोइरांथेम इबेहाइबी पाव पाजरी अहानबदा मरुइबा पाव लेबाकी मफम सिंगा लोइनना मणिपुरदा ngasi मालेंगी एच निमित पांगथोकली मणिपुरदा मिखलगी मतम नक्सिलकपगा लोइनना राजनीति दल कयाना मिखलगी थबक कनखनरकली केंद्रगी हक्सेल मंत्री मनसुख मंडाबियान हाइरी हौजिक फावदा लेबाक असिगी मफम अमतदा कोविड-19 गी अनोवा वेरिएंट ओमिक्रॉन थेंगनबा लेत्री अमसुंग केंद्रगी हक्सेल मंत्रालयना राज्यसिंग अमसुंग यूनियन टेरिटोरी सिंगा हौजिक ओइरकलिबा अनोवा कोविड वेरिएंट असिगी मतंगदा अवांगबा थाकी मिफम पांगथोकतना यंगसिनख्रे लेबाक असिना कोविड वैक्सीन डोज कोटी 150 यौना कापनबो होनरिङै जरक असिदा अनौब कोरोना वेरिएंट सिंग थोरकले हाइरिबसिना अमुकसु नुंगनांगबा पोहले फिबम असिदा अखोइना ताबिरिबा मियामदे हेक याबा मखै अथुबा मतमदा वैक्सीन डोज सुना कापथोकपिनबा अमसुंग अतोपा मियोइसिंग वैक्सीन कापदा मतेंग पांगबिनबा अपील तौजरी लाइचत असिदगी ngakthoknaba असंबा थवंग अहुम असि इनबियु फेस मास्क उपियु फुटरुकी सोशल डिस्टेंसिंग थंबियु माइमिट अमदि खुसा सेंगना हमदोपियु कोविड-19 गा मरी लेनबा ई पाउसिंग दमक नेशनल हेल्पलाइन नंबर सिंग 011239788046 अमसुंग 1075 ता दुगा मणिपुर गी हेल्पलाइन नंबर ना 0385241166 अमसुंग 1800345381 ता फोन तौबियु हौजिक मपुंग ओइबा पाउ लेबाकी मफम सिंगलोइनना मणिपुर ngasi मालेंगी एच नुमित पांगथोकली मणिपुरदसु मालेंगी एच नुमित थौरम इम्फाल की अहानबा मणिपुर राइफल्स की पेरेड ग्राउंड मणिपुर एच कंट्रोल सोसाइटी न सिंदुना राइजा थाक ता पांगथोकली थोंग मानदबसिंग लोइसिनबा एच की समस्या लोइसिनबा मसुंग लाइचत की अवाबा लोइसिनबा हाइबा वाखलोंदा मालेंगी एच की नुमित असि पांगथोकपनी थौरमदुदा मुख्यमंत्री नोंथोंबम बिरेन सिंह अमसुंग सरकार की मखोक थोंगबा लुचिंगबा कया सरुक याखी मणिपुर मिखल की मतम नक्सिलकपग लोइनना राजनीति दल कयाना मिखल की थबक कनखनरकली बिष्णुपुर जिला की बिष्णुपुर थियाम लेकाई अमसुंग कुंबी कांगजेबुंगदा ngasi पांगथोकदबा बीजेपी की पॉलिटिकल कॉन्फ्रेंसिंग दा मुख्यमंत्री नोंथोंबम बिरेन सिंह सरुक यागनी मिफम सिंह अदुदा बीजेपी लुचिंगबा सिंह मंत्री सिंह अमदी एमएलए सिंह सरुक यागनी मरक असिदा मुख्यमंत्री नोंथोंबम बिरेन ngasi नुमितंगबा मतुंगदा मोइरांगदा लेबा आईएनए कॉम्प्लेक्स दा चटकनी लेबाक असिना निंग तमलकपा चई 35 फारकपगी थौरम आजादी का अमृत महोत्सव का मरी लेनना मुख्यमंत्री ना आईएनए की कॉम्प्लेक्स असिदा चटकदबनी मणिपुर हौखिबा निमित खरा असिदा कोविड-19 पॉजिटिव ओइबदगी नाबा फबा मसिंगना हेले नाबा फबगी सांगचादा मरफुदा 8.8 सिनोनी राज्यगी हक्सेल विभागना ngarang निमिदांग वाइरम थोकपा चेरोल अमदा हाई मणिपुर ngarang पुन्ना सैंपल 2,212 टेस्ट तौबगी मनुंगदा मियोय 53 नोंना कोविड-19 पॉजिटिव ओइखी पॉजिटिव ओइबगी सांगचादा 1.8 नि लाइचत असिदा मियोय अमा लेखिदे मसि थारगा लेखिदबा अपुनबा मसिंग 1,000 सुरे हौजिक एक्टिव केस मसिंग 798 लैरी आसाम सरकारना राज्यदुगी मफम सिनबा थुंगना कोविड वैक्सीन कापगी थबक चादा साम माइ पाकनबगीदमक थबक हौदोखरे कासबानी की टॉकशो अमदा सरुक याददुना नेशनल हेल्थ मिशन आसाम की मिशन डायरेक्टर डॉक्टर लक्ष्मणन हाई हर घर दस्तक कैंपेन की मखादा मेडिकल टीम कयाना युम चंगदुना वैक्सीन कापगी थबक खुमांग यांगना संगसिली डॉक्टर लक्ष्मणन हाई ngarang ahanba numit oina miyoi lising ni phutaru covid vaccine kaphi thasigi manga phawa chathagadaba khongjang asida mantri sing MLA sing amasung makok thongba official singna miyambu vaccine ka tho hanabagi damak bhab tahanbagi khongjang su jangsilli Nagaland mapung phaba raija oirakibagi yankai mapan suba common ngasi pangthori English sing masamapan humpu humdoigi ngasi gi nimit asida Nagaland laibak asigi 13 suba raija oikhi nimit asiga mari lenana raija sarkarna thorong kya sili Kohima gi civil secretary ta pangthokpa thoram amada mukhyamantri ne Puriona wa ngangani amasung mass pass contingent amaga salami okani Namit asiga mari lenana Nagaland gi Rajapal Professor Jagadish Mukhina Raija sigi miyamda yapa paujel piri make paujelda Siri Mukhina hai Nagaland mapung phaba Raija ma oirakpasi lam khudingmakta nungsi chanana leminaduna sakhat maikaida khong thangjinba oirasanu Tabiriba pawacha kasbani Imphal dagini Lok Sabha ngasi Assisted Reproductive Technology Regulation Bill
lising ani kun khanagani Rajya Sabha na sudam safety bill lising ani taramapan ngasi Sabha da khanaga dawri Lok Sabha na ngarang bill ani Sabha da puthoki adu charang na ba thorakpadagi bill sing adu khanaba ngamkhide adu moinamag Rajya Sabha da di Sabha gi mifam charang na ba thoktana adumok chathaki Lok Sabha da ngarang birodi Congress amasung DMK na Sabha gi sadasya tarani thoi suspend tokkibagi matang da charang na ba thorakpadagi Sabha gi mifam ningthina chathaba yakhide Leibak asigi oina yamna singthaningai oiba khongthang ama oina hawjuk phawbada COVID vaccine dose koti chama kunmari hena kakre Hakchel Mantraloin hai hawkiba pung kunmari da leibaki oina punna COVID vaccine dose lak humbudani toi hena kakhi vaccine kapagi thabak asida awangba thaki mihut kangbu amana yengsinbagi thabak hawjikchu makha tana chathari Marak asida kendagi Hakchel Mantri Mansuk Mandabiana hairi Hawjik phawbada lebak asigi mafam amatada COVID-19 gi anowa variant Omicron thengnaba leitri Siri Mandabiana hai hawjik phawbada lebak taramarida COVID-19 gi anowa variant sandorakpagi pawleire adubo machi lebak asida sandor raktanabagi damak lokhatpa yaba section thawrang kaya lokhati Amaronda kendagi Hakchel Mantraloina tha asigi kunthama thai phawba Chatnagadaba COVID-19 gi guidelines sing thokre Zerol amada mantraloi asina hairi Rajya sing amasung union territory singna miramdagi lakpa sing tangai phadana screening amasung testing tawbagi thabak matik chana paikhatkadabani miramdagi lakpa miyoi singbu COVID-19 gi guideline gi makha pona chapchaba ama khangjiba phawbadi makhoi gi atamnana naksinana laiminadanaba honagadabani makhoi gi asengba chapchaba du yamna thuna khangdoknaba honabagi tangai phadaba lei mantraloi asina hai asigumba thabak thoram sing asi paikhatnaba honabada Rajya sing amasung union territory singi surveillance worker singna kupna engsinbagi tangai phadaba lei Kendagi Hakchel Secretary Rajesh Bhusana Sabapati oiduna Rajya sing amasung union territory singa hawjik oirakliba anowa COVID variant asigi matangda awangba thaki mifam pangthoktana yengsinkhre ngarang pangthokiba mifam aduda Niti Ayog member Dr. B.K. Polsu saruk yakhi Mifam aduda COVID-19 gi anowa variant asi ngakthoknabagi damak chanagadaba guideline amasu advisory gi matangda kupna khanakhi Atal pension yojana ki makhada hokiba sahi asida leibak asigi oina beneficiary koti ani hena kanaba phangankhre kanaba phanglaba beneficiary koti ani adugi manungda nupi lak marphuni pan lising mari changa hena yauri atal pension yojana asi lising ani taramanga gi jungi ahan basarukta hudokibani masina leibak asigi larabi imungsingda kanaba kaya pibangamle Border Security Force BSF ki humbada manga suba Rising Day ki tharong achi pangthokli Rising Day ki mangoinana Border Security Force ki Director General na ngarang piba warol amada hai Bharat Bangladesh ngakhay paringda Security Force asina patrolling ki thabak hena kankhatlanduna ain kaina smuggling tawbasing amadi huran lonada sanglakpaching ningthina laksinba ngamle Bhubaneswar da chathariba FIS Junior World Cup Hockey gi aroiba round match nipan ngasi Kalinga Stadium da pangthoklagani Ahan ba quarter final da Germany ga Spain ga ani suba quarter final da na Netherlands ka Argentina ga ahum suba quarter final da France ka Malaysia ga amasung mari suba quarter final da Bharat ka Belgium ga numidang pung 8 makhai da sanaragani Loisilakpada COVID-19 dagi ngakthoknaba vaccine kapthokpa face mask upa phuttaruk lapnana leiba khutsa amadi maimit taru tanana thamba haiba asamba thawngsing asinga na chapinaba amuk hanna ningsingjari aroibada maroiba pau amuhana leibaki mafam singaloinana Manipurda ngasi malengi h numit pangthokli Manipurda mikhalgi matam naksilakpaga loinana rajniti dol kayana mikhalgi thabak kankanarakli Kendagi Hakchel Mantri Mansuk Mandabiana hairi hawjik phawbada leibak asigi mafam amatada COVID-19 gi anowa variant Omicron thengnaba leitri amasung Kendagi Hakchel Mantraloina Rajya sing amasung union territory singa hawjik oirakliba anowa COVID variant asigi matangda awangba thaki mifam pangthokna yengsinkhre pawlejare